Channel asigi maikaygi nungtigi leptana mayamda health tips share tawjari ngasishu masang oiba mayamna khangjanbada hena kanagani khanba health tips angkatang mayamda share tawjagi amasum sigi ngasigi health tips ki topic si adugi matik hojik si laisat malem pomada laisat sandorak pamasum khogi manipur su laisat asina mara moidana thabu inkhang subonombagi sang hantarakpa yumda laibana helakpa amasum miyoibagi haksangi kayat singsi Sathok tabana mara moiduna noi khalak pa sigum singsi yimthong kudimuk tamasum laikai kudimukta haujuk manipura thokliba thawdo amasu oiribani myam sigi matang sida mayam ne hena khangjin mada kana gadaba amasum karamna khogi sigi hakchang singsi balance diet on thamgani paisa isang sangna sigumoi matang de hena khangjin ba ba content masang katang mayam da share tawjage mayam la futamina si Haksang ge arumba hantan bada mateng pangba protein gi sang wang na yawa chinjak sing haibis ki matang da mayam na ngasi gi na phase 1 share tawjage protein gi sang wang na yawa chinjak sabana haksang gi muscle sagatpa haksang gi arumba hantan ba amadi sarba matungda puk hena thanba phawbuna singba yawna kana ba kamaram pi protein gi sang yamna sabana haksel da Kanarabasu haksang fana thamna bagidamaktadi balance diet saba haibisi tangai fade protein marang kaina yawa chinjak sabana haksang gi arumba hantan bada mateng pangi maramdi masina ka henjina sagadabadagi kanthoi haksang sajil tawbaga loinana protein gi sang wang na yawa diet sabana lean muscle sagatpada mateng pangi lean muscle na calorie hena burn tawbada mateng pangi masina haksang gi arumba hantan bada su mateng pangwas ngami haksang gi arumba hantan bada mateng pangna bagi damak aikhoina saba yawa lamdam masida phangba protein wang na yawa chinja kharagi maramda makada piri sawai amuba haibisi sel isang sangdana protein marang kaina phangba yaba chinja amani Hawai makhalasi tuan ba mawong kaya marumda thong thak yaba sabada su yamna mahaw leba hawai ni hawai thangpakpi sisu sabada mahaw leba yamna kanaba chinja amani hawai thangpakpi gram chama sabada protein gram kunga mathoi rom phangba ngami chujak hangamapal masugi chujak Kap amadagi protein gram taraga mga 0.3 rom phangba ngami masigi sumatakta sujakta masinga masum mineral gi saruksu marang kaina yawi alu asi sanang oiba carbohydrate ama oina khangnai adubo masida protein yauna nutrient singsu yawi mayai oira pasangda chawba maku yawba alu amada protein gram mari hena yawi adubo section gadabadi alu asi sang henjina sarabadi calorie count hangani broccoli ahingma cup amada protein gram 2.6 amasum folate amadi potassium na singba nutrient makhal ke yawi adubo calorie di 31 khaktang yawi kobilai asi calorie gi sang nembaga loinena protein marang kaina yawi kobilai cup amada Calorie kun ngataret amasum protein gram ani yawi yerum asi protein nutrient amasum afaba fat singi phangpham oiba afaba chinja amane tungan ba study kyana utkre madudi yerum sabana miyoi amabu sabagi apienba hena pokhanba amasum ka henjina sagadabadagi ganthoi sansa sabada protein gi sang wangna phangba ngami haksang gi arumba hanthana bagi damak saba yaba sansa makhal kaya lai mayai oira pasangda carbohydrate yawa diet follow toba miyoi singna fat ki saruk yawdaba sansa sagadabani aduga carbohydrate ki sang nemba diet saba miyoi singdi fat ki saruk yawba sansa sabiyai yen gi matha chicken bread yen gi matha si protein marang kaina yawi Masi mawun yaudana saba matamda phangba calorie singadu ayamana protein dagi phangmani mawun yaudaba yen gi matha gram samaga kuntraga tarukta protein gram kunga taruk rom yawi otters haibisi lamdam asida kaya
थानद्रबसु पोयोन फमसिंगददी मरांग कायना फंगे चिंजाक मखल असी कॉम्प्लेक्स कार्बोहाइड्रेट सु मरांग कायना यावी पोयोन फमदगी ऑर्टस लैब मतमदा एडेड शुगर यावदबा खलगा लैगदबने स्पिरुलिना हाइबसी फ्रेश वाटर अमसुम सोल वाटर अनिमक्ता मसा पोक्पा बैक्टीरिया अमने बैक्टीरिया सिगी पाउडर खजिक खक्तंगदगी तोवान तोवानबा मखलगी न्यूट्रिएंट्सिंग अमसुम प्रोटीन फंगंगमी नुंगसादा कंगहलबा खमेन असिनबा नुंगसादा कंगहलबा खमेन असिनबसी चाबदसु हावबा प्रोटीन न्यूट्रिएंट्सिंग अमसुम फाइबरसु मरांग कायना यावी लोशिलकपोइना मैम पुंगहैदोन पुंगदोन प्रोटीन मरांग कायना यावबा उहैसिंगी मनुंगदा पुंगहैदोन असिसु अमने मसीदा विटामिन सी गुंबा अतोपा न्यूट्रिएंट्सिंगसु यावे हैनसु ngasiगी हेल्थ टिप्सगी कंटेंट असिना मखातानासु फोंदोकपिरै अदुगा मैमना सिगी कंटेंटसि कानै खंबिरगदि सोइदना कमेंट बॉक्स ता कमेंट खतंग ड्रॉप तौबिरमो अदुगा मैम नुक्ति खुदिंगी शेयर तौजबा हेल्थ टिप्स की लोइसिलकपदा पौरोगी ओइबा वरी मसा मा पुकनिंग लोक्सिंगी ओइबा शेयर तौबुदो मैम ngasisu तौजरमगे मैम लोइफुक्तमिनसि पुकनिंग लोक्सिंग बामोन अमुमसा कोक सिजनबा कौई मैम ngasiगी पौरोगी ओइबा पुकनिंग लोक्सिंगी ओइबा वरी मसासी मैम शेयर तौजरगे युम अमदा युम्बु नुपा अदुना अनौबा इलेक्ट्रिक की मेसिन अमा लैरक्लमे युम्बु रेम्बी अदुना मेसिन की उपु अदु हांगदोक्लगा यरोगलिबा इंस्ट्रक्शन मैनुअल अदु पारगा मेसिन अदु पानखतनबा होटनरमी मागना पुंग कया संगना पानखतनबा होटनरबसु पानखतपा लोइबा नाइरमदे उपाय लैत्रदुना इलेक्ट्रिक की मेसिन अदुगी पार्ट्सिंग अदु डाइनिंग टेबल मथक्ता पुमसाई सखाइदुना थमलगा युमदगी मपान थोकिरमे पुंग खरगी मतुंगदा युम्बु रेनबी अदुना मयुमदा हंजिलक्पा मतमदा मेसिन अदु निंगथीजना पानखतलगा लैरमबदा पुंग ngaklammi mahakna yumgi minai nupi aduda hangma matamda mahakna pankhatpani haina isam samna khumlaklami minai nupi adugi wa tabara yumbu rembe aduna ngakna hanglami manual su paba thoknaba nangna karamna machine asi pankhatliba minai nupi aduna khumlai adomna karamna pagadagi khangdraba matamda adomgi kok sijinaribiduni mipum khudingda wakhal khanabagi pangal ishorna pibirami लाइरिक हाइते हाइरिबा मियोइसिंग अदुना हेना वखल खन्नबगी पंगल असि सिजिनाइ मरमदि मखोइदे लाइरिकता इरम अदुगी मतेंग लौबा ngamdabana masa khangjadana मखोइना थबक तौबगी हाइसिंगबा मखोइदे हेना यावसिलाई मसि अमरमदा लाइरिक हाइतबगी तोंगजबा हाइबदुनि मसि हाइ हाइदुना लाइरिक हाइतबा पुकनिंग थगतसि हाइबदि नतेको हाइबा ngasiगी पुकनिंग लौक्सिंगोइबा वरि मसा फजख्रबसिना सिमाइन शेयर तबिरे अदो मैम ngasi गोइनदि मतंग साइड काइनरसि अदुगो हायेंसु नुंगाइ नुंगाइबा कंटेंट सिंग मैम शेयर तौजरके मैम दु फुंगाइ मिनरसि एंड थैंक यू।